ngasigi maru aba pauda handak yuar hakibadu matang da center na Manipur sarkar da pangba ya mateng pangani haina Union Minister of State Prakash Javadekar na haikre epicenter oikeba kabui kulen nongzu thagi matam da soidana namtha khigani haina expert singna phongdok lambadagi lamdam adomgi miyam mi painare amadi Kuntramatu Super Star Polo Tournament ki final da Manipur Police Sports Club Team A amadi Kurai Polo Club Team ga thengragani Pau Sandona Pizari Environment and Forest amadi Climate Change ki Union Minister of State Prakash Javadekar ngasi numidini ki concert ta Imphal da thungnare ngasi ayupung tara makhai taba matamda Imphal da thunglaba matungda BJP ge office ta party gi miyoi singna harau tayam okay thoramadu BJP ge president ti ai sauba MLA Joy Kisan amadi Biswajit party ge maru oiba miyoi sing principal chief conservator of forest amadi officer sing susarup yaki ISTV news ka unabada Prakash Javadekar na phongdorapada handak Manipur da yuhar hakiba aduda awa ana taraba singi damakta center na Manipur sarkar da pangba yaba mateng pangani Mahana makata na haikibada Manipur da mahagan lakriba asida singi tribal sing amadi laumi singa zum cultivation की matang da wari sanagani haiki राज्य सरकार को हर संभव मदद केंद्र करेगा I am very happy that today I am here in Manipur. Today basically I'll be talking to tribals and farmers about zoom cultivation. I'll see the orchid, the Kangla fort, and tomorrow we'll visit Loktak lake. And as an environment ministry issues, we will see all these things and then I'll proceed to Aizawl. And today I'm very happy that I'm here with my party president Chauba Singh, our MLAs, our workers. Now our unit is busy in fighting elections. Handak sat kiba tang marigi nongalam daida Manipur da yuhara hakiba adugi epicenter oikeba Tamelong district ki manungsan na leiba kabui khulena si nongzu thagi matam da soidana namtha khigani haina handak Delhi University ki research kangbu amana phongdok lambadagi lamdam adom ki khunja singmi painare hiram sida aikhoi ki paumi research ranjandagi akhan report ama lobisi epicenter tariba mafam se Tamelong district ki none subdivision headquarter dagi awang nong chupta kilometer kuntare lom chatlaga leiba kabui khulen khunthak haraga khangnaba kabui khulen part 1 gi Baptist Church compound manungdani thasi gi tang tarukta Delhi University gi miyoi mangana sawa expert team amana khujugulai thaduna olaba matungda epicenter adu putholambane magnitude 6.8 yongna nikhiba aduda church adugi lampakta natana khulgi mafam kyada lekrak chalaba mafam sing adu manungda yumyai fauduna chatpa mafam kya le hore expert kangbu aduna khul adugi nokchup thangba saru ase frong lawa chingleiba oibana nongju thala koda khul tangkhai ama namthakiba yai haina phongdok lamba leibana khunjasing mipaiba fauna hore masi mathakta khul asigi yum yankhai humdoi leibagi manungda tara di chauna amanga ta thon khre khunjasing da phawriba mipaiba sing matangda village chief million thongna wafung kya phongdrok le do ai khoi khun se 52 houses leibani population 370 something lei aduga hojik se totally laiba yadab se 10 houses lei aduga 40 to something na wall damage to loina like re aduga akoina appeal to ning budi asi yum se ngarang lakba Delhi University ki group na expert team na larga hai asi hun gi maha si da de nung loina correct kre adugi 4 years ko masin hoi asi site taw prona tradi training season lakba matam na si pura yamna rescue place hoi hai bi si government asu asi munna yengbiraga si si akoi asi training season lakba matam da asi akoi result si tu awawa tarwa khunja sing adu Guwahati dagi lakba National Disaster Response Force ki team amna ngarang dagi hongna mating pangba hokhibaga loina na
matung tana arkoi thorpa matamda kari kari chekin thorang lokhat kadage haibi matangda yumthong thong khuding changnuna awareness pi hori Juar hakraba matungda bakwa khul fauduna cheliba ing turel gi mafam kharada kongol sawatuna lehori masinatana epicenter dagi maiku thorakle lainang kap thorakle haibana chimba wafam singa se tongani haiba nerwa asina khangmanganokhe ISTV News ki domang LC Pritam amadi Jenta Sharma ga doinana pawdam jeba Thiam Ranjan Kabui Kulen Tamil Nadu district Rims ta hana gaini gi head oina thabak puramba Dr. CS Manglem gi Khongban zone 2 da leiba yumda ngarang numidam pung 12 makharum taba matamda sakhang daba singna bom langsinduna pokhai hankhre thaudok aduda mi asok apan amata yaukhide yumge saru kharadi amangata thokre thaudok asigi matangda Irilbung police na case ama lokhatkre thongzu kendra gi MLA TS Biswaji sulaktuna hakthengana yengsinki Dr. Manglem gi loina bi Dr. Santina Phongdorakpada Numit Karanigi, Mamangda Naha Anikak Laktuna, Dr. Manglem ka wari sanasi haidami. Karigi damak bom pokai halam libano haiba chapsaba khangde. Makoina pen double ledabasu wari sanaduna, Yasinaba Purakna Bahona Minasi. Bom pokai hanbiki tabak asi, Matungda Amukana, Tawigano Haiki. Doctor do lady massage making this lady na almai to na ko gi angang sina ai ga di una hautre angang sina adu pai bang mo na hai adu har ga ma si phana pui na ngai ram ni hai adu ma tung da ma na chi ma da thera gi tan thera mi hai ma na hai ban pa ma sa na ma si karam ba lu no kai ma ko hai de adu ni ada ni demand kai pa su hai de suma sum wari sana bi usi dan ne adu bu adu gi ma tung da ngasi thoi ba smai to na bom nang san ba smai to thoi Thaudok adubu yaling daba phongdok tuna lamdam adom gi miyam na wakan mi pham sa thakre bom pokhai han kiba thawong bu nupi amana pen daba phongdorakli bom lang jambi duna mayam bai ben angang nu bi kuna ki khang ko hon bi ganu si ja sing da hajer Handak yuha hakiba adugi epicenter oikeba Tamelong district ki Kabui Kulen gi awa ana taraba khunja singi phibam UCM amadi Zaliarong union gi kangbu na yangsin kre UCM ge maikedi gi khunja singda kampal yanthokre UCM ge president Johnson na haikibada singi manung hanjin bada leideba praja singna awa ana tariba sing adu tampaki isilenaw singasu nungaitaba phawi awa ana taraba singi matengi damak angam bakara UCM ge maikedi gi pibani haiki Koi smaina awa na tabasida ekoina yamna chauna mating pangma ngamdragasu akoi lady haibadu nanaba haidana ekoi organizing taraptagi ekoi ngasi laksera kanda mayam ko punna awana mayam du khangminaraga taminaraga ekoina pangbaya ba ekoina mating pangjabaya ba adagi mayam na khudung chadaba singasi akoi gi thuru gi su mari na ba authority sing da su akoi tangai padwa singadu bane yamna thamoi Amaromda Ras Mary City gi Maikai de su Kabui Kulen da Sangduna Tembangi Polam Yantopaga Loinana Free Health Camp ama ngarang pangthokre Free Health Camp adu Ras Mary City gi Managing Director Ais Rajan Lusingba Miyai Humdra Mangana Sabatim amana pangthokhi Team adu da Doctor Taraga Manga Paramedic Tara Humdo Yabaga Loinana Khunja Singda Ultrasound ECG amadi Atei Laboratories Testing Kudong Saba Piki Tongan balena kaya khangdo na ba test tobaga loinana anaba singda lemna hidak yanthokhi Yuhar hakraba matungda kari laina sandorokpa ya bagi haibagi matang dasu Dr. Singna Khunja Singde awareness piki Health Camp Masiga Mari Lenana Managing Director Ais Rajena Wafum kaya su phangdokhi Hawaii Tum Medical Team Ultrasound adagi laboratory test ECG test Mayam ama when facility mayam purga chatpa adugi madakta lamdam sida leidiba Kabui Kulen sida leidiba chunge area sida leidiba miyam jingida doctor singna check up fajjana tawro matunda makoi ni rakpa hidar andak mayam do free low in the pi bahina adui Handak Yuhar Habada awa ana takrabu singi mateng pangnanaba Manipur gi MLA kunga mangana masa gi tha amamange tolob Chief Minister Relief Fund mateng piragani ngarang hangang da leba MLA N Biren gi yumda pangthokhiba MLA singi mifam amana warepasi lawkhibani laikhidraba miyoi sing awa ana taraba amadi mayumakai mangan tahan kraba singi damakta su mifam aduna nungaitaba phangdokhi Handaki Yuhar Haban Maram Ojuna awa ana taraba singda ngasi BJP State
Scheduled Caste Morcha gi President Ayangbam Oken, Zilla Parishad Member Pradhan Amadi Member Singna Sana Thangnama Polam Singh Amadi Dambur Khara Mating Pikre. Ngasi Lemikong Singmang the Pangtopa Mating Pubegi Thoram Ajuda Ayangbam Okena, Miam Gimihut Orible Singna, Housing Fawa Awa Anatarable Singi Damakta, Mating Amata Pang the Asi Angak Papoi Haiki. Adagi Pradhan ne, Adagi celebrity ne, Khuyam Tanar Karigari among government get 2 Matam the Wina Pangani, Karigum the Pang, the Prazadi and sentimental killing a map how they give Huyanga Mangamba, Mating Karigari no Kar share Tomina say Amangamba to listen to Bukangam Kangde, a health Tomina say. Amukogi Mio Marina Saba, Tim Amanasu Kabui Kulen Amasung Akoeba Kulgima from Kaya. Yang Sunna Kunza Singh Kudong Sa the Bagi Matang the Wari Sana Kray. Government ki Maike de Gi Kudaki Oba Tembangi Tabak Hiena, Paikat Pinaba Akang Ahi Singnama from Aduda, Kunda Laitaba, Yani Yaroi Hybadu Tijin Binaba Puning Sing Silakle. Tasikatang Marida, you are Habadegi, Amangata Tokraba Nupi Kaitel Ani, Nauna Semjin River Fauba Temporary Market Setki, Awang Tamasadukta, Kaitel Sang Saragani Haina Sip Minister Natazaba Pirak Haidi. Ngarang nupi kaitil gemio train choin sabat tim ama minister unadana wari sana kray wari sana ba ajuda chief minister gi maikaidegi temporary market set kaitil phamliba nupi sing amadi kaitil sang ani gi popam phambi sing sanba temporary market set ke gari parking lairiba sarukta athuba matam da sagat pi gi thabak satharagani kaitil phambi singa su nauna sagat kadoriba seda mating pbo haina chief minister na appeal tawrokhi haina kaitil phambi lusingbi el memana phongdorakle Tariat Pau Koi Nairaga, Mogi PWD, Mogi authority sing Luga on Mina than a Kotmina than Tauraga, a Haklaga Nundang state of Utamna, the municipality order Matoe, Tangi Pandagi, Sumaito Gana, Imai Bensing, a jest of Nanabasis Sarani, Haidana, Adugi orders here Koida, roadside vendor welfare dampire, Ekoi, Kaiten Pimaruta Pire, Aduga Koina Masi Yari, Haidana, Masidagi start of doing Koismaina Lazare, Aduna Sargana, Yam Tuna. Sangsing sisu sabalo shan biraga asi imai bel sing wari ba no mui sara tanjari be ima sing sia sigi awa se government na ubiraga isai sage ni haina khanbiraka da athuba matam da sabina ba simtang su media kuthang da ya appeal simtang tawjari Handak Yoha Hakib Adu da Uripok Torambam Lekai da Leiba Sorokhaibam Herozit Kobami Amagiyum Amangata Tokpodagi Tangnaba Mio Sing Kibadagi Lambi Sorokta Tumba Yaure Mailenaba authorities Singna Yangnam Laga Satkibagi Mahuta Tabak Wena Pangtuk Pio Haina Uripok Torambam Lekai Welfare Organization na Mailenaba Singi Puning Singsilakri Organization na Sigi Joint Secretary T.S. Debendro na Fongdoro Kibada Hiramasigi Matang da Deputy Chief Minister Yauna Mailenaba Sing da Wakat Kray Wakat Krabamatung da official Sing Laktuna Yangnam Laga Mi Leiba Yararoi Fongdok Lambadagi Akwe Bigi Miyam Kinaduna Lambi Sorokta Yarik Naribani Makoi Gidamo Organization na Ngasidagi Relief Camp Ama Hangdokle Marilenava Sing na Hiramasigi Matang da Yangnam Laga Satkibagi Mahuta Tabak Wena Pangtok Pio Haiki Tumbasabo Kangdana Sorokta Hujiksi Tumgalinare Mayamse Adana Equina Masing Presi Kutanga last week Equin Hining is club na Hining is authorities in China Yingbi Laga Yingbiraga Kutakta action Magi Tabukto Nasi Hingai than Yam Tuna Masi police talk the Yadagana Togo Shimjanba Yagado Wagna Shimjan Biro Senior Equinasi Presi Kutang Emso District Committee Ziribam Subdivision Asigi Mafam Kayada Handaki Yua have Aduna Nauna Sagaliba Amadi Sabar Loiraga Sangadana Ladiba Office Amadi School Singi Pibam Karamba Pibam da Ladibagi Haina Yangsin Kray President Y Sanjibna Lusing but Ningsing Kulga Tangnana Ladiba Lamdel Kunauda Sagaliba Model High School Gipim Yangsin Lubada Wall Pillar Amadi Floor Singba Pibam Sadana Lerama Tenaki Mafam Dugi Kunzasing of Fongdoropada You are harding Mamang the gay building gay floor crack Satuna Ladibani Hidaki Amadamda Ziri the Sangadana Ladiba Modern Market Complex Su Pibam Soxile Government Atuba Matamda Yangsin Binaba Puning Singsilakli Handak Juhar Habiki Talk Doctor Asogapan Nankraba Miu Singda Cultural Forum Manipur Gimi Husingna Kampal Sing Yantokre Zenim Samadi Siza Hospital the Forum Gimi Husing Satuna Forum Sing Adu Yantokibani Forum Gimi Hu Dr. Bimola Kumarina Awaba Taraba Miu Sing the Forum Gemaikidigi Angamba Tembang Pibani Haiki
ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯇꯥꯕꯗ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ Handaki yuha haba thogdokta soktuna rimsta layinglibasing leibaki phamnaibasingna anaba hangba lakpada hanna yengbiramdana chatkiba pendaba phongdokri ngarang Home Minister masa rimsta laktuna anabasing unarambada sangai parawdagi M Thaingam Group Center Langjingda leiba BM Barevar amasung khwangampat awang lekaidagi motum thagoigi manakta sangbiramde haina imung manuge miosingna misang mikhai naiba thawongni haina pendaba phongdokhi Amaramda Volunteer Helpline Committee ki President Moirangtem Subhas Chandrana handaki thogdokta asokpa humpuram rimsta layang balaki makhoi gi manungda hauji khara hena sokpa miyoi mari yumja kaisa da operation tawnaba thorang tawri kanagumba puksel sarba sarbi singna mateng pangning balerabadi yumja kaisa gi mamangda pangbiyo anaba sing operation loraba matungda helpline asisu loisilagani miyam gi damak committee da sel amadi pangal gi mateng pibirakhe singbo thagatpa phongdorakhi Amaramda yuhar hakiba aduna lamlong kaitel ki phibam thina sohan kibadagi kaitel phambising po yonba kiduna hauzik fawa kaitel phamnadri lamlong kaitel development committee na sinduna ngarang degi matam kharegi oiba market set ama Khurai Girls High School mapadagi lamlong higher secondary maya fawagi mafamasi da saba haukre set adu saba hawagi jatra hunkiba thoram adu da MLA Y Irabot lamlong kaitel phambi apun malup ki miyoi sing amadi akoibagi club ki miyoi kya sarup yakhi MLA Y Irabona lamlong kaitel gi phibam phatre haibasi mamang da mari lena ba kaya da khangan kebal erabasu thausa dana lakode gi phibam asi oikebane anoba kaitel ama sana ba Ifal East District ki MLA sing wa wari sana ba leire thabak oina paikana ba khonari haiki ita tambada piniki re special repairing ma torga yaga dena to khana ma tam da hoji de muru ni maibel sing no do repairing to ji pam de new construction to budar ka aduna maram modna hoji bhobuda sangaro haiba magi phire bedu makha da mayam na kathel nu jang de khadal ka thame le kathel ama saba je ba sel jongi phiba ma de magi sanga da ma time factors asina singba mayam sanga dori bani sangko sing du sum ngai na leiba matam da hoji poche yoliba sing si yam economic ta machine nomagi stig tal ga chaba mayam Amaramda lamlong kaitel phambi apun malup ki President Apabi Debina Sarkan Rasinti ki wafam thadokuna miyam gi khalaga athuba matamda kaitel ama sabiyu haike Tanjaba masidani aduna sina si pure de tawigano kalaki maigi ahum mari laiba makokindo tholaga chungjan diraga yena khona dana masida thuna loisana ba thuna sabi ba mana laiba singi sokidan masi khona biyu Handaki yuha haba ajuda Oriental College ki tongan ba block ki building sing aka toi thokre college asige union gi miyoi amana phongdorok pada education minister na athuba matam da miyang sangduna class hoba yana bohona biyu haiki Iwa akan memahagi basina maram college si class to bayadana lei kadore college sigi wall sing asi crack loina satle pillar sing asi da thikagi mong da saramba maram na pillar sing asi loina ningai ga toing ngai dun leire masi education minister amadi education director na matam chana ingsin biduna class to bayana hona bio Tagel Partalaiba Bharat Sarkar ki Institute of Bio Resources and Sustainable Development ki scientist staff amadi Mahiru Singh na handakta yuar habana awana taraba singi mafamda minute ani tumin leptuna awa ba phongdokre loinana institute asige director Professor Denbanju yauna nomagi tolop ki sanpam se minister ki relief fund da victim singi damakta tembang na bawadap lokre ngasi mi pham pangtholaba matungda yuar habana khudong tiba nanglaba mafum kya da institute asige timna chatpaga loinana awana taraba singi miyoi sing unakhi hairi Handak yuar habada laikedraba miyoi sing amadi awa ana taraba singi mafamda Khurai Local Council Communist Party M2 amadi MGO ge JSC All Manipur Minorities Student Union na awaba phongdorakle Manipur State Scout Union ge Assistant State Commissioner Y Suresh Nalusingba member nipana kabui Kulen Part 1 gi miyamda singsak amadi pochai kaya mateng pangkhre Subdivision ki Babu Parada Ladiba UBI branch asi Jiribam Praja Miyam ki Aningba Apamba Tungan Mangamdre Hairi Beng asida Matik Sab staff laitaba
ATM booth thambidaba amadi matamga chanaba laifam thokpa matik saba khudung saba piba ngamdre hairi masigi matangda All Jiribam United Club Association Jiribam gi General Secretary Y Ibom Sana haikibada UBI branch asi matamga chanaba mongda thambiyo missing yam kolakpana maram oiduna Jiribam gi supermarket ta bank asi hongdokna ba sinbiyo ATM booth thambidabana miyam ATM sinage harabadi kasargi Lakipuram da kilometer tra mangarom salaga ATM season na batari miyam gi awaba sing asi yang bidona marilena basing na miyang sangbiyo haike Jiban kudang mana hal jiran da ATM laite aduga ATM laite mana mana bodaga hai bading asi lai perza mayang sa awaba mayang mayong lai mana de fena sedigi kilometer tra mana Lakipur sakani ATM mi damakta adu kudang mana hal da koi ngasi koi jirigi be ngasi pikuna maram bodaga ngasi perza mayang sika sana da bamu soire adu stock masing siam na wale adu yara gadi koi mayang sanga lai ba koi government na atu mata miyang sangbi re hai ngasi koi perza mayang si awaba ko ngani hai se koi jiribam gi perza mai kai degi masih ka gesina secretary mo ina masih pesaka da ina angasari kada sarangpa unit nauna reform tobaga loinana sagol sem ongbi ramani president amati pukhrambam dhanajitpu secretary oina khankre breast cancer amasung thyroid cancer gi layeng naba amasung mangjong na lakhot payaba section thorang oina health ministry gi makada vaccine ama puthokle haina health services ki director Dr. Okram Ibom Sana Phongdokre Manipur amasung Northeast ki nupi singda breast cancer ki sang asi yamna wangli nupa singna thyroid amasung lungs cancer ki sang wangli masi environment pollution na thon beni haiba report fangle sahi taruk tegit kunga taruk fawgi manungda leiriba miyo singna health ministry gi makha da putholiba vaccine asi kapthok labadi tongan tongan ba cancer makal kya ngak thokpa ngamgani hairi mathang sahi fawgi manungda hidak asilem na fangana ba honari haiki breast cancer is number 1 in female. Number 2, the lung cancer is second, commonest. Number 3, unexpectedly, it is thyroid cancer. And the number 4 is cervical cancer. All these cancers, most sincere, they are caused by human papilloma virus. Cervix in a type 16 and a type 18. Attain in a type 6 and a type 11. Type 35, 45 and so many up to 200 types. Sendrada leba tare suba Assam Rifles ke CEO Neeraj Kumar bu kukoiba personal amana nongmaina kapadigi soktuna laikan nakre thaudoga ngasi ayupung tare community nifurom tabada thokibani senariba personal asigi maming Laistram Rakesh Thawal kunaudagini ngarang CEO ga Rakesh ka kanna marai yetnaba thaudok laikraba matung ngasi practice firing ge nongmai issue hek tobaga CEO laifamda nongmai round kuntraga mapan kapsin badigi oi thangma khut amasung oi thangma faiganda sokhi Kudakta Laima Kongda Labor Army Hospital Pukatuna like a Nagaki, Senariba Rakesh Battalion Headquarters get custody that Tamkre Haidi. Numit Niniki Kongseta Infalda Tunakeva Union Minister of State Forests and Climate Change, Prakash Javadekar, Chief Minister Okram Ibobiga Unakre, Handa Yuar Habadigi, Stadasigi, Hosik Wariba Pium Yauna Wafum Kia Kanaki Haidi. SSS Manifa lising ni talaga mangagi award fangadaba singi nominating asi lauthokre Lamfield Leva Film Forum Office ta pangtopa pawgi mi from amada forum gi chairman L Surjakantana Phongdorakpada Manipuri feature film talaga nifa na entry tawrakhi award nominee singi final January 3 lauthokani Masida film ga mari lainaba singna soidana lakpiyo haiki Festival Director Y Nilsandana Best Film Actor Actress yauna punne award kun laigani Lifetime Achievement Award Hana Ge Anidagi Handak Ama Hapsin Duna Punna Ahum Piragani Award Yantopagi Thoram Kaksingi Ibudo Kamlangba Masaigonda Tha Sigataraga Tareta Pangtokani Haidi Imphal West Police Commandona City Hospital Mamandigi RPF PLG active member Ama Fare Haidi Police ki PRO ge Cherol Amana Fagalaba Mi Asigi Maming Laistram Lakpati Sahini Fugamari Apokpa Tomba Kongman Zone 3 Maya Lekai Lasham Directagini. Magna Hydropodigi organization Asigi Kadar Amasu, Koyatong Digi Fare, Mayor Asigi Mamingna, Wankai Mayum Bobby, Saikuntra Ganifan, Apokpa Sadat, Wankai Hizam Directagin Heidi. Numit Marini Satagadava Festival of Classical Manipuri Solo Dance Ngasidagi Palace Compound Labor Maharaj Sandrakiti Auditorium the Haudokre Festival Haudopagi Thalamda Art and Culture Gi Commissioner K. Radha Kumar
Manipur University of Culture gi Register L Joy Chandra amadi theater personality kaya su saruk yakhi. Manipur State Kala Academy na sinduna pangthokpa festival haudopaga mari lenana Commissioner Radha Kumar na phongdokhibada Mapalamda Manipuri classical dance ki discipline ama introduce tawba matamda reference ama de lyric piu hairakpada kadaidagi pigadagi haibasi asoba wahang amani haiki demonstration amadi lecture piu hairakpada su lolgi award pakhara leidibasi kohan bamathau tai haiki lom si moina khangba mapani audience na khangba ngamba adai sonda jagoi knowledge enough leiba artist adumba artist ki Kenosi taxi kui de lahin basi kui na butuh jaba tabani kui na hota jaba tabani to that end. Sarkar na kai tobiya ge, praja na kai tobiya ge, dan kai sini ke atopa kamu na kai tobiya, NGOs na kai tobiya ke dia hai yang concerted effort ma. Darkar lai, and this is very equally important now that. Longzam Joy Chandra Phongdo Kibada Manipuri dance si classical gi thakta sangbasahi yangkai hele. Tawbatabu solo dance tawriba singna Manipuri dance ki masak kaihandaba tai loina na general education gi darka laiba sisu mention ba tangai fate haiki tungda festival asigi ahanbu oina NTK na choreograph tawduna RK Elizabeth ki solo performance utki festival asigi performance numit kudingi nungthil yipung bali da pangthokani haide Nilkoti the Labour Air Transport Corporation Assam Limited ki godown handaki yuar habana crack loina satkibadagi sido laga nauna sadrabadi sizinaba yararoi hairi godown asigi kha amadi awang tangwa phaklang sing ayam baning khaire masigi matakta kha thamba godown gi fencing tangkhai amasu ning khaire Tha asigi taraga matwaida pangthokadoriba Municipal Council amasu Nagar Panchayat Mikhal ing natamna pangthokpa yananaba Imphal West District ki manungda license namoi paiba sing masa masa gi police station singda tang mapan fabgi manungda thamjinnaba District Magistrate Imphal West na khangalakle Handaki yuar habigi thogdok ta amanga ta amadi asogapan nangkraba Imphal West District ki manungda leiba miyo singna lakliba January tara fabigi manungda mari leinaba document sing submit taunanaba Deputy Commissioner Imphal West na khangalakle amanga ta thokraba yum kai singi photo amadi yumgi patana singbu sing submit tawrakadabani hairi loinana asogapan nangraba miyo singina injury report police report amadi victim gi saktak payaba document singbu sing January tara gi ayuki pung tara dagi nungtil pung mari fabugi manungda wangoi lamfel pasway amadi lamsang SDO office singda report submit tawnabasu khangalakle Tabung kok awang lekai da leba MPS Brickfield gi mai itfamda namthakre pharmacy gi level sing leifam gi awang tangba phalang sing su ningkhai de haidi Kanglai film production gi Manipuri feature film Langlen gi yaifa thawngi tharam singzamai singa matak song thamle kai da pangthokre tharam masida film para Manipur gi chairman L Surjakanta Rabi Saisakpi A Bimola su saruk yakhi Ali Suba Assam Rifle amasung Trainthoi Suba Bihar Regiment na Bunghal Kolen operation chatabada yamlaba kusukulai sing fagatle Assam Rifles ke PR ge cherol abana ngarang sathake operation asid AK-56 rifle ama magazine ani maru humpu fangki makhatana thawal commando yauna Amuk thibo humbi ki thabak satabada insas rifle ama 7.62 mm ki maru maudra matoi AK-56 ki magazine tama M16 magazine ama maru manga fangki lelem kibgen koba mi amagi yumdagi KNF MG sil ama amadi atai sia sangkaya su fangle hairi Hauzik sanabagi pau boyaning thozamdagi phangbigani Ngasi gi sanabagi pauda N Hazari Polo
Pitribida polo masana Manipurdagi haurakibani haibasi kaukhidanaba amadi masana asi malemda hena chakhonabagi pandamda pangthokpa kunthamathoi suba N Hazari amadi Dr. N Tombi State Polo Tournament ki final da Manipur Police Sports Club Team A amadi Khurai Polo Club Team A ga sanaragani. Manipur Horse Riding and Polo Association the Sinduna Imphal gi Mapal Kangjebungda Polo Team Kunipan saruk yaduna mamang thagi December tang 23 knockout basis chathariba tournament asigi ngasi sanakiba ahanba semi final match ta Manipur Police Sports Club Team A na Manipur Police Sports Club Team B bu Panjal Mapal mangada maiti biduna final sangkhibani. Manipur Police Sports Club Team A gi mai papugi Panjal Singadu S Bimona ahanba ahum suba amadi mari suba sakrada Panjin mari sanki Ais Abung Khumanna ahanba amadi ani suba sakrada Panjil ani sanki TI Sanjit amadi M Jawana ahum suba amadi ahanba sakrada Panjil amabam sanki atopa Panjil aduna Manipur Police Sports Club Team B gi on goal oina sanduna match asi mai pakhibani. Mighty Auraba Manipur Police Sports Club Team B gi Panjal Singadu TI Skawbana ani suba amadi mari suba sakrada Panjil ahum sanki atopa Panjil ani aduna Suresh amadi KI Nongpongan bana mari suba sakrada sankhibani. Sathariba tournament asigi ani suba semi final match ki sanakibada Khurai Polo Club Team A na Eastern Student Club Team A Nomaibungbu Panjil taruk mangada mighty biduna final sangkhre. Khurai Polo Club Team A gi mai papagi Panjal Singadu P Zotinna ahanba sakrada Panjil ani P Ojitna ahanba amadi mari suba sakrada Panjil ani sanki atoba Panjil ani duna O Roger amadi N Hobby Asumina ahum suba sakrada sanduna match asi mai pakhibani. Mighty Auraba Eastern Student Club Team A Nomaibungi Panjal Singadu L Thompson na mari suba sakrada Panjil ahum sanki atoba Panjil ani duna TIS Jacob na ahanba sakrada sankhibani. Tournament asigi aroiba match tha asigi tang tarada Manipur Police Sports Club Team A amadi Khurai Polo Club Team A ga sanaragani. Losenbagi thoramda MLA Karam Syam Manipur Sarkar gi Art and Culture gi Commissioner K Radha Kumar Youth Affairs in the Sports Department ki Director W Bhaktaraj amadi Laikhidraba Dr. N Tombi gi loinabi Naurem Ongbi Sana Tombina thoram mapusing oigani. Second plate cricket. Manipur da cricket masana hena chakhonaba amadi afaba cricket sanurusing puthonabagi pandamda chathariba ani suba plate cricket tournament ki ngasi sanakiba match ta SCC Club Singjamaina YWC Pasoi Part 1 bu maitiba pikre. Manipur Cricket Association Sinduna Luang Sangbamgi Luang Pokpa Cricket Stadium da team tarahumdoina group ani thokna khaidokuna chathariba second plate cricket tournament ki ngasi sanakiba match ta SCC Club Singjamaina YWC Pasoi Part 1 bu run samagong pumangada maitiba pikibani. SCC Club Singjamaina toss ngamduna ahanba innings ki batting tawada apiba over kuntrada wicket tare turaga run samaga maifudra humdoi lokhi masigi pakhumda ani suba innings ki batting tawkhiba YWC Pasoi Part 1 na over mapal ga ball amada wicket loina turaga run kunipan khak logduna match asi maiti khibani. Ngasi sanakiba match asida SCC Club Singjamaigi sanaroi Kishanna ball humputarukta run sama amadi Ajaina wicket manga logduna man of the match takhre. Hayeng PCC mayai koibi amadi WCA tera yangkhom leraka sanagani. Sathariba tournament asigi ahanba semi final match tha asigi tang tarani thoida thau thangwaiban amadi Napsa Khai Imphal ga sanagani. Ani suba semi final match tha asigi tang tarahumdoida PTRC Pasoi Part 4 amadi Oscar Ponga Bazar ga sanagani. State level karate unit tarani thoigi sanaroi chama kumarina saruk yaduna ngasi dagi Khuman Lampak Indoor Stadium da SSKM Open State level karate do championship hokre. Hokdopagi tharamda Manipur University ki Assistant Director of Sports Dr. C.S. Pradeep Kairang Khomidok GB gi Pradhan C.S. Nurjaman Haingang PS ki OCO Ajit Laifam Khunok GB gi Pradhan Benjamin amadi Lariang Bamlaikai GB gi Pradhan Somorjisu saruk yakhi. Ngasi ahoba numit ki pangthokhiba sahi nipan makhagi nupi gi katada RYU Sinkan Yaipoki sanaroi akoijam omitana goal lokre. Sahi mapaldagi taragi nupi masagi kata events ta ISKF Pasoi Part 1 gi sanaroi mutum ngantoina goal Kofukan Yaripoki sanaroi CIS Priyankana silver medal lokhi.
Sahi Taramathoi amadi Taintogi Nupi Masagi Kata eventsa Kofukan Yaripoki Sanaroi Ice Resina Gold RYU Sinkan Yaripoki Sanaroi TIS Brindana Silver Amadi Kofukan Gi Sanaroi TIS Monikana Ahum Suba position Taki Sahi Tarom Degi Tramga Pawgi Nupi Masagi Kata eventsa ISKF Ki Sanaroi TIS Rosina Gold Medal Loki Senar Female Katagi eventsa ISKF Ki Sanaroi Bebesori Sanuna Gold Loki Sahi Nipan Makagi Nupa Masagi Kata eventsa Kofukan Gi Sanaroi Shoebna Gold Loki Sahi Mapal Amadi Taragi Nupa Masagi Kata eventsa Kofukan Gi Sanaroi PIS Nelson na Gold RYU Sinkan Yaripoki Sanaroi T Likson na Silver Medal Loki Sahi Taramathoi Amadi Taranithoigi Nupa Masagi Kata eventsa ISKF Ki Sanaroi N Johnson na Gold Kofukan Gi Sanaroi S Malenganwana Silver Medal Loki Sahi Tarom Doidagi Tramanga Pawbagi Nupa Masagi Kata eventsa ISKF Ki Sanaroi L Yaifabana Gold Unit Asigi Sanaroi SIS Gunachana Silver Medal Loki Senior Boys Kata eventsa Kofukan Yaripoki Sanaroi CIS Rajuna Gold Medal Loki Ravi Chandra Football TAK High School Amadi BFC Basikong Panthoibi Tare Suba State Level Moirangjam Ravi Chandra Memorial Open Football Tournament ki semi-final Sankre M Ravi Chandra Trust Kiangwai na sinduna Kiangwai Ideal High School ki ground da team kuntaruna group nipal thongna khaidoktuna Mamang Thagi December Tang Kundagi Sathariba Tournament Asigi Ngasi Sanakiba Ahanba quarter final match da TAK High School na LLK Karambu goal ani sinoda maitiba pikre TAK High School ki mai pakpugi goal ani du Rajani amadi inauna match ki ahum suba amadi kun suba minita sanki match asida TAK High School ki sanaroi inau amadi Bobby da center referee na yellow card piduna makhata na foul tawduna ba warning tawki Sathariba tournament asigi ani suba quarter final match ki sanakibada BFC Basikong Panthoibina RFC Khamnam Lekaibu goal ani sinoda maitiba pikre BFC Basikong Panthoibigi mai pakpugi goal ani du Robinson na match ki kuntare suba amadi Herojina match ki niputare suba minute chankibani hayeng ahum suba quarter final match ta PFC Kiangwai amadi PFC Hairoka Sanagani Mari Suba Aroiba quarter final match ta WFC Moirangkhom amadi MSCP Kanchipurga Sanagani Lalambung Football Lalambung Takhera Mamlaika Youth Development Organization Senduna Organization Asigi Ground Team Kuntra Marina Group Mapal Thokna Khaidotuna Tha Sigi Tang Ahum Degi Chathariba First State 11 for Men Aside Open Soccer Tournament ki Ngasi Sanakiba Ahanba match ta Labha FC Lalambung Takhera Mamlaika ina SSO Oinambu goal Tarit Sinoda Maitiba Pikre Anisuba match ki Sanakibada PYO Uripok Sorbon Thingena KTLSO Kurai Thodam Lekaibu goal ani amada maitiba piki ahum suba match ki sanakibada Lisbon Thangwaibanna WIN Kongbabu goal taranithoi sinoda amadi mari suba match ki sanakibada LPC Khulen Leikaina NKYC New Kaithen Manbibu goal manga sinoda maitiba pikre Thagasari boyai makataba pau kharaga amu Ngasi Kwakatil Bazada Body Builder Amadi Fitness School ama hangdokre School hangdokpagi thauram maduda Manipur Body Builder Association gi President T Ibot Chauba Manipur Police Training Center Pangai gi Assistant Director L Ibotombi Amadi Atemiyo kya saruk yaki School asigi Proprietor Thaudam Ranjit na phongdorakpada lamdam asigi hawgalak libanaha singbu masama ufana amadi afaba lamchat ngakna chatpa ngamna ba pandam da school asi lingkat pani haiki Jabalpur da Chathariba Kunmathoi Suba Senior Women's National Football Championship ngasi sanakiba Group B gi quarter final league match ta Manipur na Tamil Nadu bu manga sinoda maitiba pikre Manipur gi Panjal Singh adu Dangmai Grace na Panjal ahum amadi O Bembem na Panjal ani san kibani Aroiba quarter final match hoina tha sigi tang tarada Manipur amadi Odisha lamba tawnaragani Saizang Progressive Youth Club na Sinduna Saizang Playground da Ngangkham Bilatombi Amadi Evamal Memorial Lamlai Amadi Kundrapam Ment Open Football Tournament ki
ngasi sanakhiba ahanba mesta CISYUC na yangang popiwa panjal manga ahumda maitiba pikre anisuba mestana FC lamlai amadi PYLA sector panjal amata sanaba ngamdana draw satkre ahumsuba mestana YDCL na YDC bu panjal taruk sinoda maitiba pikre Haukiba January tang manga dagi mapan fauba maida pradesa chatariba kuntra tare suba National Master Athletics Championship ta Manipur Master Athletics Association na Manipur gi represent tawduna nupi gi team champion oiba yabagi thajaba laire tongan ba Bharat ki state kungani thoina saruk yariba championship asigi ngasi marin sanma numit faubada Manipur gi nupa amadi nupi team na gold medal humpu silver medal kun amadi bronze medal taragani fan phangduna punna medal maudagani fan lawbangamle hauzik Manipur Master Athletic Association ge secretary oiriba RK Sorjina ISTV news ta phongdorokpada Manipur gi nupa sanaroi nifuga taruk nupi sanaroi yankai taruk amadi official ahum yauna punna miyoi sama mangana Manipur gi represent tawri Lesing ni pandagi tongan stage da pangthorak pa national championship tagi hozik Madhya Pradesh satariba championship asina khwaidagi miyam tinba amadi championship ki artha thokpa itias ama oiri hairi All Ziribam Sports Association Sinduna Ziribam Government Higher Secondary School ki playground satariba kunmanga suba KC Malik Memorial Football Tournament ki ngasi sanakiba ahando quarter final round match ta kuntare suba Assam Rifle Kadam Talana Ronglai Zang Football Club pu goal ahum sinoda mighty ba pikre hayeng Yaifalamjing Club Debong Kuno amasung Digger ISFC sanagani Manipur Hockey Imphal na sinduna ahum suba Herozet Waribam Under 14 Gold Cup Hockey Tournament lakriba January taradagi taret faba Kumalampa Hockey Stadium da pangtholagani hairi Lakriba February kunga mari dege kunga taret faba Kerala da pangthokadoriba kunsuba Senior Junior Amadi Sub Junior National Road Cycling Championship ta saruk yarunaba Manipur ga Sandaru Singh khanabagi tamak lakriba January tareta awang kuno lamkhai da open selection trial pangtholagani haina Manipur Cycling Association na khangalakle Rider Singh lakriba January kun fawagi manungda association ge secretary da report tagodabani hairi December kuningamapan ke January ahum fawba Jamshedpur pangthokiba Subrata Classic National Powerlifting Bench Press amadi Deadlift Championship ki KG yankai manga gi kanglupta sanagi medal fanglakrabi Kaksing Sumnam awang lekai digi Naurem Rani Sanubu United Youth Progressive Organization na harau tayam okre Sanaruyasna lamdamasigi mingsat purapagi damak apian ma phongdok na bagaloinana tungdasu mai pakpo orisno hairi Panbayai Championship aduda Manipur ke sanaroi taragamadi na sarup yakibani Hauzik ngasi numagi oiba inga sagi pau logbisi ICAR Lampel Pataki Pangba Pauda Khwaidigi Saba degree Celsius Konitoi Dasmik Taruk Khwaidigi Ingba degree Celsius ahum dasmik mapal Nuksita yawba ising maningi sang ayukta sada maipudara mari nugtulda sada niputaro nong takide Loisilakpada maruiba pau amukhana Handak yuwa hakiba adugi matang da center na Manipur Sarkar da pangmaya ba mating pangani haina Union Minister of State Prakash Javadekar na haikre. Epicenter oikeba kagui kulen nongzu thage matam da soidana namtha kigani haina expert sing na phongdok lambadagi lamdam adomgi miya mi painare. Amadi Kuntramathoi Super State Polo Tournament ki final da Manipur Police Sports Club Team A amadi Kurai Polo Club Team ga thengnaragani. Ngasigidi ISTV na pijaba pau matang asila loizare miyang tabiri ba punamakta amukka hanna khurumjari.